Kuki singna meitei association gi maming lauraga meitei sara ga notice thoksalakle loinana madu thengna badaki meitei association kanglai pakan balupna aseng badu karino thamlakle masida thagalakliba mathong khangdaba lup ase athubada Manipur lengak na thigat piraga chairak pibiyo masi kanglai pakan balupka karigumba hiram amatada mari lenade hairiba kanglai kan balup ase Manipur gi yekmaba amani haina kanglai pakan balupna sengdorakle thiba khangdan lerakiba mioi ani thori yanduna siramle kaksing sumnang singda hoba usan pambi amagi masada mioi ani thori yanduna siramle hairi ngarang nungthil chaurang pung amarom tarapa dwaida singda sing sanba satpa mioi singna thengnarakibani hairi laikhidraba mioi ani adu kaksing sumnang lekaidage mayanglambam kumarjit elias angothoi sahi kuntramathoi apokpa mayanglambam rajen amadi kaksing wairi punsi parengdage naurem mahe sahi kutaruk apokpa naurem rameswar kawi hairi press na phongba pawgi matungina hairiba mioi ani asi thasagi tang mangada mayumdagi thokibadagi thiba khangdan lerakibani haina pawasina makha tare marphuga mangarak suba nupilal nixing thorongga mari lenana kunthraga humdoirak suba state level nupilal nixing lamjel pangthokre lok sabha mikhal mamangda congress party amari Kuki CSO singa wari sanaduna yanaba purakiba wafam singa do miyam mamangda khanghalo haina BJP Manipur Pradesh General Secretary K Sarat Kumar na phongdokre wafam ase ngarang nitai pa chuthekta leiba BJP sanglenda pangthokpa pawgi mifam amada phongdokibani sahi taragi manungda sambal khaba loisinaba honari haidi Ministry of Home Affairs Government of India के मखादा पाखटप हौक्रबा किलोमीटर लिसिंग अमगा चात्रुक निफुग हुमदोय सांगबा इंडो म्यांमार बॉर्डर फेंसिंग खाबगी थबक पाखटलिबा बॉर्डर रोड ऑर्गेनाइजेशन बियारोना फेस 9 पाखटुना सही तरागी मनुंगदा संबल खाबगी थबक संग लोइसेनबा पांदम थमले हाइना बियारो के ऑफिशियल सोर्स ना पोंगदोगले हानागे मिनिस्टर थांगमिलियन किबगेट लेखिद्रे कांगपोकपी असेंबली कॉन्स्टिट्यूएंसी तगे 1995 तगे 2007 फावबा ताम मरी रक्ता एमएलए ओइना काखिबा थांगमिलियन किबगेना दिसंबर तरागी नुमित जुंगबा मतुंग पुंग अहुंगमिनि निफुमारोम ताबदा लेखिदबदा Manipur ex-MLA Welfare Association na awaba phongdorokle association asigi president BD Biharing na thadropwa awaba phongdopgi serolamada laikhidraba kibgena se tamarirak MLA oina karambata natana horticulture minister amadi hill area committee gi chairman so oirame masagi sahi humudraga mathoi shukre mahna laikhidaba se association asigi maikaidagi awaba phongdoropga loinana emung manungdo lupa lising kunthra gi tengwang su pi khre haide Ukhrul district tharamb popi lam acre ni phumanga yanthatuna manghankre Ukhrul SDPO na lujingduna Manipur Police Forest Department BSF personnel amadi executive magistrate ki apunba team amana Ukhrul district ki Litan police station jurisdiction manungjana laiba phungyar subdivision ge Mapithel Hill range ta tharamba popi acre ni phumanga mang tahan khibaga loinana popi tharamba mioi ani am suphaga pungam kre haidi police na faraba mioi adudi letkho hauke amadi semgau thang khongsai kawi haidi makha taba investigation chathana ba police na FIR am register taw kre haina pawosna makha tari ngarang chathakiba lok sabha ki 0 hour session da haujuk Manipur chathariba irang asigi marik chumba wafam Union Home Minister Amit Shah na hakto thamgadabani haina Congress Party gi lusungba Gaurav Gogoi na phongdokre mahana makha taraduna haikibada Manipur da tholuba irang asigi warusin center langana losinbagi mahutta lamdam masida apaspa thamjinba amade masing yamlaba paramilitary forces kaya thamjinduna lakle Manipur gi miyamna pamlibadi Union Home Minister na parliament ta Manipur da tholuba irang asigi marik chumba wafam karamba matamda thamgani amade Prime Minister Narendra Modi karamba matamda Manipur da lakani habisini masida natana lamdam asigi semit lon da so aduki matik phibam sok le han so mahana makha tana phongdoke